ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯄꯨꯡ ꯈꯔ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯛꯄꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯅ ꯆꯤꯛꯅ ꯁꯥꯏꯅꯕ ꯉꯝꯈꯤꯗ꯭ꯔꯦ COVID-19 virus ngasi tinkiba miyam aduna makha tana ka hena sandorakadra haina akiba fawi haina mi kyana phongdongnarakli amadi moreda leiramba nan loken ama Bangalore da COVID-19 positive oirakpadage mahakka moreda laminaramba miyoi kaya test tawnanaba rims da purakre Kurumjari Times of Manipuri gi namidang pau mi engtabiri bapunamakpu arumlan taram nokchori ngasigi maroiba pausing miyamda sandokna pijari matam kuina lockdown amadi curfew tawduna athingba thamlaba adu ngasi pung khara komtholakpadagi Imphal Mayol gi khwairamban bazar amadi atai bazar sing mi ka hena chinbagi mami takhi nakalamaromda ngasi miyam ka hena tinkiba aduna maram oiraga virus asi amu hanna sandorakadra haibagi akiba fawi haina miyoi kyana phongdoknarakli ngasi sairauba amadi Esther Sandega mari lainana laingakna pungsing khara miyam na pochai leiba yana na ba komthokibani pot leiba lakpa mi sing ka hena yambadagi police na control tawbada awaba ma oikhi laingake maikaidagi meter amagi arapa thamduna pochai leibiu haiba adu pochai yonfam ayambada mami takide ngasi ayuk anganbadagi hauna miyoi kaya maru oiba kaithel singda pochai leiba langnaki pochai leiba lakpa gari singna mafam kayada traffic jam thoki amromda mafam kayada police na barricade khaduna achat awong sing thingbagi thabak sathaki oil pump kayada su thau hanana ba queue sangna lepnaki nakalamromda miyoi kayana matam kuina COVID-19 gi sandoraktana ba chen asi thugai nanaba lockdown torokpa adu ngasigi mi chinba sina muk nauna laina asi sandohanabagi maram ama oire haina phongdoknarakli ngasi kaithel sing komthokpa sina matam kuina pochai yonba fanglaktraba sing yonbagi tanja amadi pire adubo pochai leiba lakliba miyamna gyan tadabana amadi laingak nasu miyam sing asibu control tawba ngamdabana virus asi makha tana ka hena sandorakadra haibagi mipaibadi poknare haina phongdorakli tungda ayuk pung 13 tabadagi police team na mafam kayada makha tana lockdown gi athingba chanahanaba mi punba sing tankhai mi jing yamba gamaga thengna no ngaksin ngano haju jana de do ngaki harabogi maina poje phangawa loira na mai mai gi phangna ba hona na ba mi ji loina kaino tawi isa na isa bu control jamna tawu ngamde haba mi ji aduna isa jingna ade sarkar na thingi ba kholi ba tawri ba je khoi leina phangdana ba ikhoi gi tungi mirongi tungi pusi gi tamakta kambiri je khoi hen harau hadi ngasai khakta da lockdown ne harga curfew hangtong matam da siliba traffic jam ji lockdown leibagi nium amatna teba for freely loi chatneba police su control to bungam deba khara control to wi to de adu khong na chatpa na khara chalalli amu adu gari chatpa na amu chalalli adu ga ngasagi leiba hanagi bazar manung da uriba view hana normal matam da uramba view do adu ga chapana na ngasi di bazar manung da ubungam phangeba adu lockdown hai je nga nom khata da leina hai bisidi loi chatok pa yaiba adu ngasagi thamge haragadi lockdown je akhoi fully lockdown thambiyo maram di karwa kan da sibai je loi kina bangak tani mi khudimma aduna yaragadi lockdown je laina tina je mayam gujik leriba laina asna mapam khudimaktagi pura cure oidri phokti lockdown je adum thambiyo na phai ai na khale ni khalo ngasi lockdown komthokpadagi Thoubal bazar da su miyamna pochai leinanaba thongnorakhi deputy commissioner Thoubal na thokpa order amagi matung inna lockdown gi pungkhara komthoklingai asida miyam thoraktuna chana thangnanaba polam sing leisinakhi adumakpu lilongda contentment tawriba mafam dadi hanagum athingba si adumak laiki adubu miyam gi chana thangnanaba pochai fanghananaba public grievance cell lilong ki team ama mafam aduda pochai supply tohanki hiramasagi matang da deputy commissioner Thoubal nongmaithem bandana lilong gi area dagi COVID-19 gi positive oiba miyoi ama fangkiba aduna maram oiraga hairiba miyoi adugi mayumdagi kilometer ahum gi radius ta sil tawduna mafam asida atopa Chingnaba miyoi leiribra haina medical team amana hauzik surveillance tawbugi thabak sathari maramaduna mafam asida hanagum athingba asi thambani hairaki amaromda lilongda leiba darul ulum madrasa da leiba quarantine center asida hauzik miyoi kungamathoi leirambadagi ngarang miyoi tarek disas tawkhre
Nakal amaromda chana thangnaba lockdown matam khara komthokpa sida maram chadana thoklakpa miyuising Thobal police na faraba matungda Thobal mela ground da detain tawduna thamkre ngasi maram chadana gari thorokpa miyui chamarom police team asina detain tawki Nakal amaromda More town da su ngasi kaithel singda manamasing amadi grocery dukan hangnakhe ngasi ayuk pung taruktagi police na kanba maongda ngak senduna numit yungba fawba kaithel hangkre social distancing thamduna miyoi khudimak face mask sing sijinahanduna kaithel manung sanghanki amadi dukan singda pochei lehanki Nakal amaromda Technopol SPTS Bikram Jitna More kaithel da chatuna yangsinki Jiribam district asidasu COVID-19 maram oraga matam sangna lockdown tororaba matung Jiribam DC na thokpa order amagi matung ina ngasi ayuk pung taruktagi nungtil pung ani fawba dukan kaithel amadi petrol pump sing han miyam na thoraktuna pochai leinaki Jiribam gi SPM movie sing MPS na matam khara curfew komthokpa sida Jiribam district administration Jiri police amadi Jiribam municipality na kanna monitor tawri marks uptaba sing ufanki amadi social distance ngak na chahanki haiba wafam kaya thamki Mars ki tang taraga nithoi da More dagi Bangalore chatkiba nan Manipuri ama novel coronavirus positive oibadagi mahaka naknaramba miyoi dagi miyoi taraga mapan test taunanaba Imphal da purakre More Ward number 3 da Laiba Yum Bhara Sanba Hotel Amada Lairamba Nan Manipur Nupa Ama Mamang Thagi Mars ki tang taraga nithoi da Manipur Thadoklaga Bangalore chatkiba ama numit kayani lairaba matungda tha sigi April ki tang nipan da Bangalore ki hospital amada test tobada coronavirus positive oire hairi hiramasigi matang da Nan Manipur Nupa siga laiminaramba imung manung yauna More dagi miyoi taraga mapan ngasi ayuk More hospital gi ambulance gari anida haptuna Imphal da purakre amadi makhoi sing adu makhatana coronavirus asiga mari lainana test tawragani hairi miyoi 18 adu hojik rims ki isolation wata thamduna test tawgudori Handakta Minister from the disqualified Taukraba ex-minister Syam Kumar gi worker singni haiba singna yum amadi gari kaya amang ata thokhalamle thogdok thokpham dagi fangba pauda ngarang numidang pung nipalom taba duai dagi hauraga numidang pung 13 ge minute nimfu mangarom taba fawda andro sanabat andro mamang laikai sambra laikai awang laikai khuno maringthel amadi chingdon da thokibani hairi Masing yamlaba ex-minister gi worker ni haiba singna nungmai yauna khulai kaya paiduna amang ata du thokhalamani hairi thogdok adubu laikai taret asigi miyamna awangba thakta yani rokpagal loina athuba matamda mi eng sangpinaba mari lainaba singi pukning singsilakli amang ata thokraba imung manung sing hana Syam Kumar gi worker ngaktani hairi ngarangi thogdok aduda ex-minister Syam Kumar gi pokminnaba manau nupa Rabi Andro Ward number 11 gi councillor Lukhoi amadi Andro municipal council gi chairperson Sajau Hakthengnana yawbugi mami taki haina phongdorakli Andro singdong dagi Sorojini na phongdorokpada Mikhal Selambadagi pothaki haina yumda laklaga nupi angang leiba imungda amang ata kaya marum thokalamba si aduki matik laibak thiba ni haiki asigumba thogdok asi matungda amuk hana thokhaningde amadi asigumba lichat chatpa luchingba amubu laibaki mapi mapa oina thagatpada matik charibra haina hanglagli ex-minister Syam Kumar gi luching khutpu kara laaga yum mayamam thugaibra me chakhum na laiba pose loi thugaira me thongju kaukhaira me moi khulai kai ka pai lakbani na khoi de ki na khoi de angang ga toroga angang macha du yawbani na khoi somda lola laire ai thopu ju na ngaudre haidi asibu miyoi bana tawna ba thawal haidi da phana yaning da bale ju moina oi wari sana ba yai mi maseni yum da la aga angang nu bi lairi ba yum ji da moi di angang nu bi angang laitabra ba moi gi di Nakalamaromda Andro Maringthel dagi CA Syam Banduna phongdorakpada ngarang nungthil pung anirom taba matamda ex-minister Syam Kumar gi worker sing mahaki mayumda laktuna mahaki masanupa manibu puthoraknaba aki khang piramki ex-minister asigi worker khanana COVID-19 laiset kamari lainana hangliba kemta miyam humna punsinba tawdanaba amadi thaknanaba aruba ising yenbinaba hairubagi damak manibu sangjaraknaba khanghalamki wari sanaduna taisinanaba hotnaringai serak thogdok adu thokibani hairi ngarang numidang athengbada chatharamba landa aduda yumthong 16 asigi yumgi thongnau gari water tank washing machine sofa sing amang ata thohan batanatana andro singdol da leiba sorojini gi chakhum thong kaukhai duna chakhum ka da thamba poche kaya thugairam khi
खंदे करी लालू बनो मोय पुथोक तरगदे ngasi namit puthok targade ayam khudong jarwai arugi first warning ne hadang so aru handak sida kari gumba hamjala agde noi asiana thol kani si somaina akiba Andro Assembly constituency gi mafam kharada numidang yum kai amadi gari amangata thohalam kiba thogdok aduga hiram amatada mari leine de haina Andro Municipality Council AMC gi chairperson amadi councillor na sengdorakli lockdown maram oiraga Delhi da lairiba ex minister TS Syam Kumar gi manaw nupa Rabi gi ming Paksil Laktuna, Jena Halakpa, Live Activity, Haina AMC Ward number 11, gi chairperson L. Lokoina, Fongdoraki, Loinana, social worker L. Sanjoina, Semgatpa, Gang Kupu, Amana, COVID-19, Lyset Kamari, Lainana, ex minister Syam Kumar, gi Meeting Makada, Assembly constituency, Asigi Mafam Kayada, Hangdog Liba, relief camp Singda, Post Tin, Bachaluba, Gypsy, Ani, Amadi, Bolero, Anibu Atamnana, Tugai Raki Bagi Matanga, Andro Police Station, da report Taure Haina Maral Sirakli, Mahakna Maka Taraduna, Gang Kupu Asina. Haukiba March ki tang kunga manga dagi hauraga thengkhang kayada relief camp sing thugaina naba amadi camp tamna chana thakna naba polam purakpa gari sing akaya toy thokana naba hawna duna lakli haina fongdoraki hariba singba thodoksi ngasi ngarang dagi natre mamang dasu khogi hariba angang sing relief kita leiba angang phuba chai mayam thokre aduna smaina sum chatharak pasina ngasi di khogi sida yam nungnangba ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯉꯔꯥꯡꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯃꯣꯏꯅ ꯕ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯕꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯃꯥꯁꯦ ꯂꯣꯛꯗꯥꯎꯟ ꯇꯧꯗꯅ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯥ ꯐꯥꯎꯕ ꯌꯥꯎꯋꯦꯅ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯝꯃꯦ ꯒꯥꯔꯤ ꯊꯨꯒꯥꯏꯕꯤꯔꯝꯃꯦꯅ ꯕꯗꯅꯥꯝ ꯇꯧꯕꯁꯤꯗ ꯃꯥ ꯐꯥꯎ ꯌꯥꯎꯋꯦꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯕꯗꯅꯥꯝ ꯇꯧꯕꯤꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯔꯕꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯌꯥꯎꯔꯒ ꯂꯩꯔꯤꯕꯅꯤ Nakalamromda Council asigi chairperson Yumkhaibam Sajauna ngarangdagi masa ngamdaduna lairiba mahaki apokpi mamagi seba tawduna yumda lairiba mahak pu thohaningdaba thogdok kharada chenahnaba honarakpa laibaktibani thogdok aduga hiram amatada mari leinadaba councillor amadi chairperson bu miyam mangda lan uhananaba honarakpa achumba khongthang nate soikiba lankiba yauduna mari leinadaba miyui singi ming paksin kiba oirabasu athuba matamda sengdok piraknaba mahakna phongdokhi ado ngasi ikhang khangdana kamai tawgerga khoi tom tv gumba kari gumbada tasengna akhoigi council amasung ai samakpu hariba mayam sigi thugai khaiba natra asum bisida hakthengna yawbugi mami tai haiba gumba khitang aigi yamna ija chokpa sum puthorpa haibisi taseng laibak thibini aduna kana gumba sum bisida lana pau tamjinba aduga lana mai presume tawba assume tawba hariba kenusi adugi mate masi yamna fate aduna hairu miu singdu karigumba khangdabadagi natraga haigiba leiragadi madu athu matamda singdokpi bertugi apam lei tasengnerga ngasi hauda rima amo leijidana ngasi androsigi peace and harmony gi damakta awat apasi mukta covid ki lakpagi sidi yai phanaba aduki mate akhoi jungambai thakta akhoi municipal council amasung tasengna harga hana akhoi ex minister oibiremagi makhada mayam sigi yai patharang paikhasamni Androda Thokiba Thogdok Amaga Mari Lainana Hanagi MLA TS Syam Kumar gi Manau Nupa TS Ravi Yawi Haina Nakal Amagi Mina Fongdorakiba Wafam Adu Aran Yumfam Yaudabani Haina Hozik Delhi the Ladiba Ravina Fongdorakli Androda Ngan Kanariba Thododa Hakin I Yawi have to a sing Yawlati I Kanju Kandi Hokiba Maski Tankumatwida I did the lucky Adu India Punuma Kuina lockdown tokibdagi imphal thokwa yadabdagi ai jiksu delhi da leri maram aduna ngarangi androda khanariba khana sainabi thodo da ai yawbusu leiti kana gum kharana ai bu mikse thinaba tarokpani habasi ai hajaning maram aduna kana gum kharana ai bu lana santorokpa si laibak thibani adubu hariba miyoising adu angi thongda legal action logani Hozik Pau American attend the break amatang luxury.
Khanghanjaba lamjingba Hospital and Medical Research Institute Private Limited na hauzik oiba khudong chadaba kaya asigi yenglaga miyam gidamak hospital asigi maternity ward pung kunmari hangduna miyam gi thogal tawjaragani adumakpu hospital asigi atopa department singdi service lepchagani hospital asida lakchungi mamangda makhada pijariba contact number asida han appointment lawbiyu amadi patient ka miyoi amadagi hena loina biraktanaba khanghanjari ba lamjingba Hospital and Medical Research Institute Private Limited, Rims Southgate, Kombirei Kaithel. Contact number 8258967890. मालेम की लेबाक कयादा चथरकलिबा तमथिरबा लाइचत कोविड-19 मायोकनना बहनबदा मणिपुर लेंगाकना थमलिबा लॉकडाउन अमदि कर्फ्यू न मरम ओइदुना अवा चैथेंग नंगलबा हाइरोक असेंबली कंस्टिट्युएंसी की मनुंग हंजिनबा खुंगंगसिंग यावना युमथोंग लिसिंग 12,500 रोमगी नोंगमगी तंगाई फदना चंगबा पोटलमसिंग खरा मखै फंगहनबा मोइरांगथेम इबोतोंबी मेमोरियल चैरिटेबल ट्रस्ट न यंथोकजरगनी लाइनिंग लाइसोन राजनीति लाइर इना खुनब थीदना चप मानबा मियेंगदा लागलिबा एप्रिल 13 अमसुंग 12 नुमिनिनी चंगना यंथोकजगदोरसिदा लेकाई लेकाई की क्लब मैरा पाइबिसिंगना मपुंग फाना मतेंग पांगबियु लोइनना मणिपुर लेंगाक अमदि अखंग हईसिंगना थमलिबा चनपथाप सोशल डिस्टेंसिंग ngakna chatpiduna iraipak iramdam kanminabada assembly constituency asigi miyamnasu mapung phana saruk yabiyu makha tanasu memorial trust asina miyamgi awaba tarakpada saruk yajanaba sem saduna leijari paujenjariba moirangthem okendro president moirangthem ibotombi memorial charitable trust hairok Sangai Services Private Limited Yellow Mida Thabak Pirasi Thabak ta Chilau Thiroisi Adom na mayuk nariba awaba sing adu kokhan nabagi damak leijare Sangai Services Private Limited Yum gi mi yamna leijade haibagi awaba lebiganu Yum gi darkar oiba thabak thoram sing tawbinaba sinmi nekpage khudong chaba phongbigani Manipur da ahan bo oina yamna hongna amadi yamna laina phone call amakhakna darkar oiba sinmi nekpa yabagi khudong chaba pijariba Sangai Services Private Limited ne pung kharagi amadi nongmagi waibagi khudong chabasu pijariba service singdi any type of construction driver and home tutor available housekeeping and house cleaning pest control catering service electrician carpenter plumber electronic repairing haibadi fridge AC water purifier asina chingbasing semjari amadi any type of labors available akupamorol gidama contact tobiyu Sangai Services Private Limited Uripok Torang Mamlekai Manipur 795001 Aikogi contact number 7005071707 natraga 7005112624 Aikogi email ID sangaiservices@gmail.com Break matungda makataba pau pizari tangna thokpa thodok ama oina ngasi hatada laiba public hospital gi hek mayok na bada laiba yot suba dukan ama mai chakpada nupi ama laikidre nupa ama aruba fibam da laikanari thodok thokfam dagi fangba pau gi matung ina mai chakpa matam aduda dukan asigi manungda laikidrabi nupi amadi mahaki nupa lairi numidang wairam pung mari makhairom taba matamda thokiba thodok aduga mari lainana police tagi fangba pau amana hairibadi thodok adu electric circuit tagi haurakpani thodok adu hek thok Manak nakpada laiba miyoi singna dukan manungda lairiba miyoi ani adu hospital da pukhatki laikhidrabi nupi adu hojik soktuna laikatnariba dukan asigi mapu hapta ita kholadagi MD Sunil Saha chahi 95 gi nupi atombi mamingna Monica chahi 90 hairi Asokpa MD Sunil Saha Janims tagi Rims ta refer tawduna makha tana laikatnari loinana laibaktiba thodok aduda laikhidrabi Monica hojik Janims ki mokta thamkhre COVID-19 gamari lainana Chief Minister na laukthokhiba MLA gi local area development fund gi lupa lakh 15 gi senfam adu hojik fawbagi di sen onthokpa laitri masida MLA na lana sizinakhiba ni haina lana sandokpa si laibakthibni haina Nambol Assembly Constituency gi MLA and Lokena Fongdokre wafama singasi sangai progdoleiba MLA gi yumda pangthokpa pawgi mifamam da fongdokhibani MLA and Lokena makha taraduna COVID-19 gi license asi thinana ba lockdown amadi curfew thamkhibadagi Mapan thokpa yadana lerakpadagi miyamgi awaba mayok narakpa asidagi khara makai koknana ba ngasidi Nambol Kendrogi manungda laiba khul 138 romda manamasing yauna chana thangnana ba item sing gen thokpa hauragani Kendra sigi chengi agent amadi transporter gina puthokadaba senfam sing mahakna puthoklagani COVID-19 gi license asi makha tana sandoraktana Kendra sigi sensitization tawba yauna thabak kaya paikhatuna lakli haiki
भारत सरकार स्टेट गवर्नमेंट लेम पीब फ्री पीहनब मधु ओइग्रे हौजिक अवा अना तारिब मयाम मिपाइबीगनु कंट्रेक्टर डायरेक्टर इन्फॉर्म तौग्रे अदुना प्रजा एजेंट पैसा लौबीरनु सिदैद डायरेक्ट नंबोल केंद्र की सिदैद हेक लॉकडाउन तौरीब मनुंग था मंगा ओइसनु मरी ओइसनु था तरुक ओइसनु साइट की था की पीरिब लुपा लाख तरुक तरेट से अना पुथोक्चरकांदा नंबोल केंद्र की प्रजा मियामद लोन चप मानना एजेंट इमाइबेल क्लब की नारोल कांग्रेस की खुन खुद पोलिंग पार्टी की कर्मी लोनना नंबोल केंद्र की प्रजा लेमना येंगनी COVID-19 मरम ओइरगा मणिपुर लैंगाकना पाइखलकपा थबक थौरमसिंग अमदी थमलखिबा सेक्शन वा कयाबो लमदम असिगी मिफुं खुदिंगमकना ngakna चतुना लैना असि थिंगनबा होनबदा मियाम पुना सरुक यामिनबा मथौ ताइ हाइना पोइरei leimarol apunba maira paibi manipur gi president L memchobina fongdorokli mahakna makha taruduna लैना असिना मालेम gi sakti leiraba laiba kayada ka hena sohan batanatana miui kaya gi punsi pikham nahankhre laibak अपुनबदा थमखिबा लॉकडाउन मरम ओइरगा मियाम चाना थंगनबा वातनबा हाइदुना केंद्र अमदि लैकाई की खुथांगदा युमथोंग खुदिंगदा चाना थंगनबा पोलम कया येंथोक्तुना मियाम गी अवाबदा मतेंग तौदुना लाकली मसि पुनमक असि मियामना अमगा हुनदुना लैबगी मुहुत्ता लैंगाकना पीरिबा याथंगसिंग इंदुना लैना असिदगी पुना ngathongnanaba होनमिनसि हाइखि लॉकडाउन लैरिंगे मरक्ता मियामना थेंगनरिबा खुदोंचादबा कया खरत ओरबसु कोकननबगी पांदमदा माकलंग यूनाइटेड फार्म माकलंग यू डेवलपमेंट क्लब रूरल डेवलपमेंट एसोसिएशन लोयालम इराबत मेमोरियल एसोसिएशन अमदि लैकाई असिगी लैसाबी सिंगापुरना कुसमनदुना ngasi माकलंग अवांग लैकाई की मियामदा फौ संगबाय अमा यावना चाना थंगनबा पोलमसिंग यंथोक्रे लमसांग केंद्र की मनुंग चना लैरिबा मना इंखोल कम्युनिटी हॉल दा मेंबर कोइजम पहाड़ीना मना इंखोल की खनगतलबा मसागी फौसेंग हपचदबा मियोइसिंगदा मसागी कईदगी फौ तकलगा यंथोक्रे इरमदम कंगलैपाक असिदा पैंडेमिक ओइरबा लैना COVID-19 असिदगी ngaktoknanabagidamag numit kunmathoi लॉकडाउन तौरिबा सिदा अखोइगी मियाम अंगकपा फंगना वानरे नोमदा चंगद्रबा याद्रबा पोलमसिंग लैबा फंगनरक्त्रे नोमगी खुसुमल तांदुना इमुंग मनुंग पुनरिबा इमुंग कया ngasi चाखुमई मुटपा नुमित मसिंग थिंगमलक्त्रे असि यौना वारबा मतम असिदा मखा ताना अमुक लॉकडाउन सांगथरकपगी फिबम लैरकपा असिगिदा अखोइगी मियामगी पुंसी करी ओइदौरी मरम अदुना मियामनसु नोमबगी हैनबी थमदुना मिपाल तांगलगुमसि हाइना आइना थिंख्रबा लालहोलोब पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्रिपाक की सेक्रेटरी इंचार्ज पब्लिसिटी एंड प्रोपेगेंडा लैबांगाक पलुवांगना थादरोप चेरोल अमना फोंदुरकली चेरोल अदुना मखा तारदुना कंगलैपाकना लोई लैंगाक इंडिया की मखादा लैट्रिंगै मतमददी मिपाल तांगलमदबा चाबा थकपा वातबा खुनाई अमा ओइरमखि कंगलैपाक खक्तदा फंगबा पोथोकना लैजरिबा मिपुं खुदिमक नोमदा चरा अनि चाबा फंगदुना खुया तुसिना पानबा लमदम अममम ओइना लेरमखि ngasi COVID-19 ना इरमदम कंगलैपाक की थोंजिंदा लेबलरबदा वाक कल्चर लेहौद्रबा इखोइगी मियाम दि खम थेंगना अवाबा कया मायोकनरी लाइसेट असिगिदमक कथोकपगा लोइना मांगजिन थाना थेंगनबिरिबा डॉक्टर नर्स हेल्थ केयर वर्कर सिंग मेडिकल लाइन लैबिरिबा खुदिंगमक मियामगी अवाट अपा कयाबु यंगसिनबिरिबा CSO सिंग यूथ फोर्स खुदिंगमक लैकाई की क्लाफ मैरा पाइबिसिंग लाइचेट असिगी ओइबा मतमदा मतमगी अनौबा पाउ कया मपुंग फाना मियामदा फंगहंदुना मिट माइ पांगहनबिरिबा पाउमी सिंग प्रिंट एंड इलेक्ट्रॉनिक मीडिया की इसिल इनाउ सिंग अमदि लाइचेट असिदा मियामबु करीदा सोकिगनी हाइना सेनबिरिबा इगी इफुरुपचा सिंगबु लालहलुप असिना थमोय सेंगना इकाई खुमनबा उल्ले हाइना चेरोल असिना मखा तारकली खांगाबोग असेंबली कॉन्स्टिट्यूएंसी के MLA सूर्य कुमार ओक्रम नंगसे थकनबा इसिंग यावना चान थकनबा पोलम सिंग मियामदा तेंगबांग पिख्रे ngasi खांगाबोग असेंबली कॉन्स्टिट्यूएंसी की मनुंग चन्ना लैबा वांगजिंग लमदिंग चरापुर नेप्रा अमदि अथोकपम खुनोगी तोंगान मफम सिंगदा चतुना तेंगबांग पोलम सिंग अदो MLA ओक्रम सूर्य कुमार ना यंथोखिबनी संगाई युमफम जिला परिषद MD हिब्जुर रहमान वांगबल ग्राम पंचायत के प्रधान हैसना मणिचंद्र सिंह अमदी वार्ड मेंबर सिंह कुसम नरगांगा से ग्राम पंचायत असिगी मनुंग लैबा युमथोंग खुदिंगदा चाना थंगनबा पोलम सिंह यंथोक्रे
Khangabok Part 1 Gram Panchayat ki Upapradhan A Ratan Kumar amadi member singna kusam naraga Gram Panchayat asigi Ward number 10 da chana thangnaraba polam sing yanthokre Minister Dr. Thoksom Radisham gi mideng makhadasu Kendra asigi manung chanba salung form da ngasidagi thangnanaba ising chan yanthokre Wangjing Gram Panchayat ki Pradhan nominee Tekcham Bimol nasu ngasi Gram Panchayat asina konba mafam singi miyam da thangnanaba ising yanthokre COVID-19 gamari lainana Ningthokong Radha Mandaf Laikai gi imung singda Chajibu Charawa Pangthokpada mateng oinanaba ZEO Zone 4 Bisnupur Office da Deputy Inspector RK Ranjit amasung mahaki imung na chana thangnanaba Tengbang Polam Singh mahaki mayumda ngasi yanthokre COVID-19 lockdown ga mari lainana Nachau Jila Parishad member Thiam Dilip Maitaina mahaki maikaidagi Jila Parishad asasina konba Khuzuman amadi classified da chana naba polam sing asi yanthokre Athoba singi numit 13 April na lakpada RPF na iraibak miyamgi ningtam lanjang da thawaina pontha pikraba athoba singi mafamda yaol gi ikai khumnaba utle loinana ningtam lanjang asida yaknabagi miyot minegi saitheng nangduna Lamakhangda punsi longkraba amasung punsigi oina soinai hauraba khwaigi mafamdasu RPF na kok nonduna ikai khumnaba utle haina aina thinkraba lalholu Revolutionary People's Front ki Secretary Publicity Robin Kuman na thadropa cherol amana fongdorakli seroloduna makha taraduna RPF amadi masigi lanmi sanglu PLA na minai naithangi yolhing kolho asidagi nanthoknanaba amadi ningtamna isana iromdom lepsanabagi dambak India gi lamlo lanmi singi mathakta lep laitana sangsilakpa lanjang gi saruk ama oina thauna faraba athoba yawloi kyana pamu balaitana imalaiwa ki dambak thawai kathokiba numit athoba singi numit 13 April da Manipur da ningsing bathoktraba matamdagi hauna nungsi chanana minnarak leba chingmi tami irecha khudingmakna achinba kaya Kaitok piduna laioi kraba athoba singi khowamda chahi khudingi haikat laika tamduna lai adubu chahi asigi oinadi laibaki oiriba fibam asina iraicha singna yumda amasung anakpada laiba athoba singi khowamda fibam amadi tanja yengbiraga haikat laika tambinaba apil torakli pawgi marathana tenbervek amatangala ujuri Hidak oina amadi thau oina animak sizinaba yaraba sangbrai thau phongbiragani sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba phuri samkenba tonsil na chingba kaya laingbada kanaba piri thau si thakpadi yade akupa moral gidama contact tobiu sangbrai thau kyamgai maning laikai contact number 9366949811 Breaking matungda mayam bom khana taram nokchori sahi asige February gi tang amada TOMTV na akhanana sandokhi ba pauda lamsang kendro gi manung chanba hawrang sabal laikai degi konthaujam thajaman bigi imung manung gi awabada asem kuran amadi mahaki imung na sel gi tengbang tongduna imung manung gi awabada sarugya kre hauzik malem pumbada COVID-19 gi thamkhiba lockdown piriba saitheng asida sahi kulhumdoi khaktamak ngairibi thajaman bina Sumna imung puduna wana hingliba se mari lainaba miyoi singna miyeng sangbiduna hauzik nongju thagi matam laktringai yum kaina chingba sabada mateng tahoningbagi apambasu fongdokhi magi imung manung lai chi uda nuai tadana ina aigi leiraba ayu kopiyamba ipagi kontra suba date anniversary haibatai leigidabasi 29 March 1990 Sajibugi humni panba samunje nimita leigidabani aduga mari lena aina ngamjaba khara yung manang isa singalona thajama mi mating oina ba palising tara khar aina mai humda pijebani
BJP Kisan Morcha ki Vice President amadi Medical Cell ki Convener oriba Dr. Khetrimayum Kalagi miteng makhada Kartik and Leirik Foundation na Khundrakpam Assembly Constituency ki oina tha asigi mari dagi hoduna chatharakpa chana thananaba polamsing yenthokpagi thoromgi makha chatharakpa oina ngasi Kendra sigi Sambai Khulda Sambai Youth Club ki miyoi singa kusamnaduna chana thananaba polam kaya yenthokre COVID-19 dagi ngak thok nana ba lai ngak na lakolak liba thabak sing sogat po oina social worker thongam santi singi miteng makhada Moirang Kendra Progressive Front MKPF na sinduna Moirang kaithel da port leiba lakpa mioi khuding da COVID-19 dagi ngak thok nana ba pandam da surgical mask sing yan thokre Rangpur Community Medical College Bangladesh da MBBS tambal loiraba matung yumda thorakpada border seal tawkhibadagi thorakpa yadaduna lambi da panduna laiba Manipur dagi maheroi tarago humdoi matam kuina panduna laisilakpana ayaw selsu loisilakle yumdagi su thaba yadabana awaba mayoknaduna lairi makoibu athuba matamda yum jorokna ba chief minister na Tengbang biu haina TOMTV ki khuthangda mahiroi sing asigi mama mapa singge mihut chinduna thoksom raghumanina phongdurakli mahakna makha taraduna Bangladesh tasu COVID-19 sandokpagi sang hengalakpa asina mama mapa oibe singsu hena mipaiba pokle maramasina laingakna tangai fadabani khana pungning sangbiduna angang singbu yum yohanbirakna ba tengbang biu haiki Hojik laiba ki amuk makha samtharapki phibam si lakpodigi adu angang singsi hojik tumba chaba khang yamna waba mipaiba ma oire Bangladesh nong nongbegi covid tama pansina yam paksan sandolokpa aduga phibam sing orobidi khoi honorable CM da khoi Bharat ki home minister tangna border seal tarubasi khoi India masa singsi khoi Manipur masa singsi tholokpa yanabgi dongta khoi honorable CM da darkhas si khoi bijabani adu ngang taram dusi pu khoi Bangladesh ki India da khoi Manipur yonu purak honabada Thawdangsi asuki positive ona khara lobi dena isa singsibu Manipur yonu honapeda mateng pangbiu haina ngasi TOMTV ki mamangda khogi guardian representative ama oina aina han onem simiri sa boina nolok prona ai COVID-19 ki laisat ngak thong na ba lockdown amadi curfew na maram oiraga Jiribamda hanba ngamhodana Imphal da Lairiba Miyoi Singda BJP Manipur Pradesh ki State Executive Member Amadi Jiribam A Assembly Constituency da BJP ki Miref Oikiba E Deputy Kumar na ngasi chana thangna naba polam sing yanthokre Waiko Mani Girls College ki Mahiroi Singna hand sanitizer samlaga District Administration Thawbal District Police Thawbal amadi Thawbal Paumi Singda khudol tamkre hiramasagi matangda Waiko Mani Girls College ki Principal Dr. O Iveton Devina Fongdorakpada COVID-19 laisat asidagi ngakthoknana bapandamda college asina chemical sing leijaraga Mahiroi Singna hand sanitizer sing asi shamjabani laisat asidagi ngakthoknana bapandamda laingakna curfew amadi lockdown tawduna yumda lainana ba thabak lokolabasu Sokthaba laitana awa ana khudingmak thadok miyam gidamak thabak asi tawriba police sing district administration gi miyoi sing amadi paumi sing da sijinana ba hand sanitizer asi khudol tamjabani haiki Maitai Council Morena Haukiba Mamang Thage Mars ki tang tarada District Administration na yumthang nariba Myanmar amadi Morega faunariba border da coronavirus ki matang da matam kaktaba athingba thamkiba amadi hojik India da chathariba lockdown asina maram oirga Imphal dagi chana thakna ba pochei Fanglaktabana Indo-Myanmar border da lairiba Moregi Micham Praja Singh chana thakna ba pochei fanglaktabadagi hainingai laitana awaba kaya mayoknare haina Maitai Council Moregi General Secretary and Ingochana Fongdorakli and Inau Chana Makha Taraduna Haikibada Manipur Lainga ki Makhada District Administration Yauna More Police Amadi Security Firstname Singna Lokalak Liba Section Thaurang Asina Haksel Lamda Hena Kanaba Pirabasu More Lamda Masida Low Inkol Koiba Mafam Amata Laitabana Yumthangana Lairiba Myanmar amasung Imphal lomdagi pusalaktuna chaba mafam ama oirabna hojik moreda nongmada changdraba yadraba chana thaknanabagi awatpa kaya ama nongmanomgi awaba lairakli government nasu thagi seng fanghandaba more romda khara hena marang kaina cheng fanghanduna imung amada cheng kg kungi changda fanghananaba honabiu haiki amadi Manipurda laiba tongan ba civil society organization singnasu moregi miyamgi awaba sibu khangbiduna mateng pangbiragadi MCM na tobimal khangba uchagani haina fongdorakli Bangasi
मोइन उदर थोई बिजैदा चेंग की क्वांटिटी याम द मरमना मोरेदा लेरिबा पॉपुलेशन सिमयाम से हारिबा चेंग दिना कोनरोय द मरमना मनपुर सरकार ना मोइगी हंगदब चाखुम जे हेंगत हनबीरगा अखोय यारिगै मणिपुर की मताय ओइदना अखोयगी इम्फाल से याम लापा तंपाक से याम लापा अखोयगी चान थंगबसु लौबदि याम वाबा फिरोम से लैबसिदैदा मणिपुर सरकार ना उपाय अमा सिनबीरगा अखोयगी मोरेगी प्रजा सिंसे मसी अवाबदि कोहनबिनबा लंबी Thobal Municipal Council amadi Thobal Ward number Thobal Awang Laikai ex councillor Asem Bhaktana Laikai gi miyu single loinana Laikai sigi tongan ba mofam singda lairiba COVID-19 thengnana ba laingak na lokalakri ba lockdown amaram oiraga awas sai theng nangliba singda chana thangnana ba polam sing kyanthokre amarom da sahi amadagi na taranifan fawbada leiba angang singda su tokhai na chana thangnana ba polam sing yanthoki COVID-19 amaram oiraga awaba taraba matam sida kaksing kendrogi ayamba mafam singda chana thangnana ba polam sing leptana yonthok pagal loinana award pa amata lehaloi haina kendra sigi MLA Yangkhom Susandana Fongdokre wafama singa si serauwagi oina su chijinana ba yana ba loinana yumdagi handokta ba mahaki kendra gi tongan ba mafam singda chana thangnana ba polam sing genthokpagi thoromda fongdokibani mahakna makha taraduna laina asina maram oiraga praja singna yumdagi mapan thokpiganu April thagi oina su cheng anirak thokna yengani isingi awaba leirabasu phanghana ba honagani haiki chatpa koi ba yari makai masi tawidaba खरा सोशल डिस्टेंसिंग फंबा मतम दसु अमगा किर इन फंबसे अदि अखोई हैबिट अम लेबनी मासी मयाम थादुक पिबा अरुगा अखोई पुनमक संग कोविड-19 से माइथिब पिगदौनी अरु प्रजा के अवाबसी खरा वाबसे अखोई खामिन बताई अदु ngami मखैदि अखोई सरकार अमसु अखोई लेरिबे एमएलए सिंग काउंसिलर सिंग मयाम होनरगा अखोई प्रजा होनरगा awat apasi ek essential item di watanaba akoi tawge khali COVID-19 thengnana ba honabada chobu thodang loriba doctor nurse health worker security force amadi media person singbu new young sporting club samuro gi maikei dagi thagat pa fongdorakli amaromda kendra sigi MLA amadi samuro municipal council gi chairperson nasu miyam gi mateng pangbiu haina club asigi secretary W Alice na fongdorakli 상나 록다운 떨어प나 말 모야가 प्रजा मैमना नोमगी संगदयाद्रबा पोलमसिंग असि मतम सांगना फंगतबगी हम थेंगना वानरबा मतम असिदा वांगबै असेंबली कॉन्स्टिट्यूशन की ऑनरेबल MLA अमसुंग समरो म्युनिसिपल काउंसिल की ऑनरेबल चेयरपर्सन ना प्रजा मैमगी अवाबसि खंगबिदना प्रजा मैमगी मतेंग पांगनिंगी All Manipur Democratic Women Association gi President Oirambata Natana Nupi Kanglup Kidama Gaifana Bahona Rambi Advocate Yumnam Romolana Laikidabada Association Asina Awaba Fongdurakli Mahakna Laikidabasi Association Amadi Manipur gi Oina Choba Mangzaba Amani Laikidrabagi Imung Manungi Awaba Su Sarugyari Haina Association Asina Thadrok Bacherol Amana Kanghalakli Lainga ki luchingba ama oiragadi ngangba yaba amadi yaroidaba haiba wafam sing khangna chatpa mathok tai haina Kaksing Assembly Constituency ki MLA Y Susandrana Fongdokre wafam asing asi mahaki kendra da COVID-19 gi lockdown amaram oiraga awaba taraba miyamda sana thakna ba polam sing gen thoklaba matungda paumi sing unaba amada fongdokibani mahakna makha taraduna leiba ki luchingba ama oiriba chief minister bu karem kathaina ba haibasi fate luchingba ama bu matam khudingmakta ikai khumnagadabani haiki Government nama habisiri family meneba. It has to be settled within the family without going to the public. Adu kara hanak marak tauri bisabak sar watak tong ui masih tauhiru idam. Ini pain double lagi di personal unarga manung dah koi karai ni phabak karai ni sumbal han betul sort out tu ne. Unfortunately nan ye koi presa dua da same ni tabu khunu tu Loin pain the bay, issue pain the bay. But then, same do never see Yaning see and in the highway na. And public ta criticized on the upper Venatiel. Nakalam Romda, Hauzik Lariba, Langak Asida Adumak Sagatli, Hauziki Luraba Tanfom Masida, Politics ki Oiba Kudung Chabalogi Matam Nate, Brasniti di Kudingbak Oitopayai, Matam na Purapa Matung ina a hong balakpasu, Oitoktaban Nate, Matam na Adumak Talakani Haiki. Congress is soon talk BJP floor crosser koi pamba today koi tauhiro policy to the koi apavada sogana lapani I think
in that direction koi continue to ne khali adu time will tell ko politics actually anything may happen anytime adu tawdu afaba thabak ta de koi punna congress communist bjp npp thadana kara with sincerity honesty reason koi masagi personal grit masagi personal agenda la hari grudge lenaga thabak to busri aina tawmasu mina tawmasu bandidi kanai group amna tawmasu bandidi thado hani COVID-19 थेंगनबा भारत लैंगाकना टोटल लॉकडाउन तौखिबदगी मणिपुर की वांगमत लैबा मणिपुरी सिंगदा अवाबा कया मायोकनरी मणिपुर का थंगनना लैबा असम स्टेट की गुवाहाटी की मणिपुर भवन दा हौजिक हौजिक मियोय पुन्ना मरिफु तरागा निथोय रोम पंदुना लैरी मकोय हौखिबा मार्च की कुनगा मरी दगी मफम अदुदा पंदुना लैरखिबनी चाना थंगनबगी दमक मणिपुर लैंगाकना निंगथीजना होनबिबगी दमक मफम अदुदा लैरिबसिंगना थागतपा फोंदोरखली अदुमकपु मफम अदुदा कुइना लैसिलकपना अवाबा कया मायोकनरे मणिपुर लैंगाकना मणिपुरदा हलकननबा सिनबियु हाइना मफम अदुदा लैरिबसिंगना मणिपुर की चीफ मिनिस्टर की पुकनिंग सिंगसिलकली क्वाकलई अमसुंग खोंगुल मेलई ऑर्किड प्राइवेट लिमिटेड की मैनेजिंग डायरेक्टर आर.के. किशोरना हौजिक कोविड-19 लाइस्टगी ngaktoknanaba भारत लैंगाकना लौखलकलिबा लॉकडाउन मरम ओरगा अवाब मायोकनरिबा सेनापति डिस्ट्रिक्ट की साइटू केंद्र की मनुंग चना लैरिबा सिनाम कोम की खुंजा सिंगदा चाना थंगनबा पोलम सिंग तेंगबांखरे कोरोना वायरस नारे हाइदुना मराल सिजिंदुना खना सैनबगी थौदोकता सही नौरिबा नुपी मचा अमसु तमथीना फुबिरमले थौदोक असि हौखिबा एप्रिल की मंगा की नुमिदांगदा इम्फाल वेस्ट की लांगथेल मयाई लेकाइदा थोखिबनी हिरमसगी मतांगदा ngarang पाउंबिसिंग उनबा अमदा नुपी मचा अदुगी मामा अमदी मबुंगना पेंदब वाफम कया फोंदोरखे नुपी मचा अदुगी मामाना मचा नुपा टेंकी ड्राइवर नि असमदगी मया सिकपदगी नादुना लैबनी अदुबु लाना पाउथोकलगा लैकाइना ताथीना तौबिबासी नुवाइते मरी लैनबसिंगना यंगसिनबियु हाइखी इसाजे याम चिकसिनना थवाई कुबाकता हाबगा इसा लाखिबनेबा अदुबु महितु चंगी हाइबा चंगदे हाबजे खंगदिङैदा मिबु हेक्ता वा 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 लारगा बोइना हक्ता बोइ मसेनजिदा खुलक्सिदा अखोइजे हौजिसे मपान थोकप ngамहनद्रे तिन सिसिन बिरे अदुगा अखोइबु सोक्नबा छमनबा यादबगी फिबमजिदा थम्बिरे युमदजु पोरकना नतेबा युमदजु पोरकना नत्रि इजाजे युम यौरक्त्रिबा इजाने पासोइदा लैजरिबनेबा अदु माजु युमदा चुमना मयाजिकबगी लाक्जेगे हाइबजे गक्तबु असुमाइना तौबिरगदि मफम खुदिंगा खुंगम खुदिंगा असुमाइना तौरंबा लैरगदि असुमाइना आइना ngasi thawna laina chungthoiba सुमाइना दा चुंगथोकपिरओबा नाकलमरोमदा ऑर्गेनाइजेशन फॉर इंडियन वुमेन अगेंस्ट क्राइम की सेक्रेटरी रोविताना लैना लैब तारबसु मियाम चंगदना फनना बहोनगदबनी मदुगी ओना तैनबदा तथीता ओइना तौबिबासी लाइबक्तिबनी हाइखे अखोई नारे नाद्रि खंगदना अखोई मियाम हेक्ता संदोकपना हानबा पॉजिटिव ओइरेना संदोकपिबना हानबा अदुगा असुंबा सेंगबा खंगदना अखोई मीबु माना हंधने यंगबिबा अदै तिन सेसन बिबै कायबा पिबा सुंबा कैनोजे तौरोइसि सुंबजे तौरक तारगदी अखोई मी कया अमा अखोई थमोय सोमनबदगी अखोई सिबा भाव यावरकनी सुसाइ तौरगा अदुना पाएना हायरबौदा अखोई मयाम मतेंग पांगमिनजेबा नुसिबा मियेंग नुसिबा वांगा अदु नतरगा हेक्ता ताथिता ओइना तौरगा सुमाइना मयाम हुपचलो खोला तौरागदी मसिना चौबा मोब मयाम थोलकनी मी कया मनिंग बकारकनी डोनेशन माइकैदगी मसि सुंबजे थोक्तनबा फजना नुसिना मखोइबु अखोइ होनबिजी हाइना लॉकडाउन तौखिबदगी अवाबा मायोकनरिबा खुराई केंद्र की मियोय सिंगदा एमपीसीसी की मेंबर केएस रतन कुमार ना चाना थंगनबा पोलम कया यंथोखरे यूनाको ग्रुप की माइकैदगी इम्फाल ईस्ट की फूड बैंक ता आलू बैग मरी चेंग बैग मरी अमदी हवाई बैग अहुम खुसिनखरे पोलम सिंग अदु इम्फाल ईस्ट की डीसी रंगिताबलीदा खुसिनखे ngasi oina luraba matam asida Jiribam district asigi Baumi singi sinfam da thabak tawjariba working journalist taragani thoida Manipur Food Industry Corporation Limited Government of Manipur gi vice chairman oibeta natana Ziri News Network Committee JNC gi chief advisor su oiba ke Sarat Kumar na JNN gi khuthang da chana thangna ba polam sing khusinakre
April की तांग ताराग मरी फाउबा सथगदौरिबा COVID-19 की लॉकडाउन मखा ताना सांगदोकपिनबा स्टेट कया की चीफ मिनिस्टर सिंगना अपांबा फोंदोक्रे ngasi प्राइम मिनिस्टर नरेंद्र मोदी गा स्टेट सिंग चीफ मिनिस्टर सिंगी वीडियो कॉन्फ्रेंस तोदुना हौजिक मालेम की ओइना लांथेंगनरिबा COVID-19 की मतंगदा कुपना खनके ngasi खनबदुदा पंजाब दिल्ली अमदि महाराष्ट्र की चीफ मिनिस्टर सिंगना लॉकडाउन असि था असि कुंट्रा फाउबा सांगदोकपगे अपांबा फोंदोकनरकली बहुजन समाज पार्टी की प्रेसिडेंट मायावती नसु सेंटर ना लॉकडाउन असि सांगदोरकपदा तराम ओकने हाइबा वाफम थमलगली TOMTV ना खनना लौकचरकपा अदोम की खोंजल की थरोंग की खुथांगदा मियामदगी तोंगान तोंगान बो वाफम कया फोंदोकपिरकपा लेत्री करम करम मियोइ सिंगना करी करम वाफम सिंग थंबिरकपगे हाबदु म्याम पुनमु मियेंग तामिनसी लॉकडाउन की अवाब से थेंगनांगलिबा असिदा लामैदुंगदा उजाबला गैस की कंज्यूमरसिना गैस फंगदबगी अवाब कया मायोकनारि MS फबक्साव इंडियन ग्रामीण प्रिंटेक असिगी फोनसो अमता चलंद्री कंज्यूमरसिना मतम चाना मखोगी इपाव फाउनबसु ngamdri करी मरमगी फोन चलंद्रिबनो करी मरमगी गैस मतम चाना कंज्यूमरसिना जौबंग हंद्रिबनो हाबदुगी लांगला लांजिसु खांब ngamdri मरिलेनबा डिपार्टमेंटसिना अमुतंग मियेंग संबिरगदी हेना नवाजगनि खंजै मणिपुर मसा खरा साक चाब चलुबनी चलिङैदा लंबीदा पुलिस की जिप्सी अमा लाई जिप्सी अदो अखोई मांगदि खितंग हेंगला खामे अदुगा नोइ लोइना ngaइखो हारगा अखोई फोलिन तहल्ले अदो अहानबा वहंगदा ने कदाइदा चलिनो न हंगी अखोई समाइना साक चाब चटपनी हाय सुमाइना तोरकन हैबसे अखोई चिंगदि चिंगनाबु कुइरबनी सुमाइना लंबी चप मतमदा सुमाइना अवाबा थेंगनरकन हैबसे सी खंगना अखोइना लंबीदा चप मतमदा मी अनि अनि की तवग चटमिनै लपतकना अदुगा अखोई मार्क्स उपगा चटसै अदु चाक चाब चपद सुमाइना अखोई ना पहलगा फंब लेप मसिंग कुलक तहल्ले लोरा मतुंगदसु अखोइदे फुबिये पुलिसना अदु सुमाइना पुलिसना फुरा फावबदा अखोई मफमसिदा कयाम कुइना लैखिनि हाइबा वहंगसिनी अखोइनि याम तत्तना हंगनिंगिसे यारगदी मणिपुर की पुकनिंग चिंगसनजरागा कर्नाटका दा लैरिबा दिल्ली दा लैरिबा UP दा लैरिबा मणिपुर मसा सिंगना तारिबा अवाबसिंग खरा थुना कनबियु हाइना रिक्वेस्ट तबजरी पोट लेबा मतमदा तांगाजु अखोई लेरगेना अदुम लेर अखोई लेरगजु लाए अदुगा पैसाजे ममन हेंगलकपा अदिगी अमु मोइना अखोइदा उरिबा मिये अदि अखोइना गा लेनाजे कोरोनाजे अखोइना पुसलागा मोइदा नाहनबगी टाइपता नाहदबगी टाइपता खल्ले थवai नुंगाइते सुमबजे मयाम अमा थमो याम सोए करी तौदुनो खंगद्रे अखोई युमदा थोकनबगी प्लानजे अमता अखोइगी मिंग ओइना पंजरबदा पाबुंग बिरे सिजना अमता अखोई बोमता नसाबु नुसिबिरगदी नसा मयाम अखोइबु नुसिबिरगदी मणिपुरदा थोकनबगी अमता फजन अमता लाइनजे कंफर्म ताहनबिरदी नसा अखोइजु नुंगाइजगदने अखोइ सिदा याम कुइना लैदुनो अदिगी सिदा मोइना उलिबा खोपजे अखोइ तसिमकेदि थवाइजु नुंगाइते अदि पुनिंग जाम नुसी जेनिम्स की BRDL दा ngasi miyo ani COVID-19 test tawkhibada animak negative oire haina COVID-19 control room dagi thadorokhiba charol amana khangalakli makhatana test tawnana ba sample taraga mapan amasu process tawduna leire rims ki BRDL da test tawraba matungda makhoi gi result su hayeng fanglaba yai hairi seroladuna makhatana hai anoba testing machine anisu yorokhiba loinana jenims ki BRDL da thamduna mathok tawba horagani amromda landam asida hydroxychloroquine gi awatpa leire haina ngangna rakhiba asida medical directorate na kupna yengsili private transporters singi khuthangda tablet lising taraga manga yorokre athubada miyam da fangana ba honaragani hairi Face manner da lockdown hangdokna na bahona view haina Manipur State Council Communist Party of India na thadroko chero amana khangalakli chero lodna makha tarak libadi State Secretariat mi form na laingak na sangsilak liba thabak punamak yam appreciate tawri adubu lamdamasi lai bana masana lebna suri nom liba miyam gi awabadi khare hena mayok nagani adubu miyam asi kari tawraga khudong thiba sing asidagi kanbangam gadagi haibdu laingak na kupna khanabiraga hauzik paikhat liba thabak sing asidagi khare hena khudong chaba piba changi loinana केंद्र की चेंग येलिबा सिदा पॉलिटिक्स तौरिबसी मरम चादे अखोई खुदिमकना अपुनबगी शक्तिना COVID-19 असी लांथेंगमिनसी हाइरी
Tamthiraba laina COVID-19 ngakthoknanaba lengakna curfew amadi lockdown matam sangna thamkibadagi awaba mayoknaribasingi marakta lamdingi laikai mangada lairiba differently able person kuntraga mathoida Wangjing lamding bazardagi arambam laimana liwa lamding amadi EEO lamding club aniga khusamnaduna ngasi sana thangnanaba polam sing amadi selgi mateng pangkhre Sana laibak Manipur asida coronavirus ki awa saitheng mayoknari ngai serekta Kanglup amaga hunaduna ngangnabagi mahutai khoi puna lan thengminaba changi haina Manipur College NSS volunteer na thadroko chero amada phongdorakli coronavirus ki ahanba positive oikibi bimi ningombamna phagalakpadasu nungaiba utpagal loinana haujik naduna leiba rahman busu phagalakpa oirasunu harakli Hauzik thanariba coronavirus ki lan asi miyoiba khunaiga masak ubangamdaba mahik amagani malem asida leiba mifung khudingmakna lairaba ina khunba thidana thengnagadaba lani iramdam asida leiba akhang ahei maichou scholar scientist punamakna matam asida kari tobu yabage habadu ningthina khana naina biraga mari leinaba pumnamakna paikhatpham thokpa thabak paikhatpiba matam oire kumjali singani kun asidi chaba chadaba thidana hingnanaba aphangba khara charga hingkhigani maram aduna Mathang chahi ingsok lesinganiga kunmathoi kunithoi da thengnagadoriba chakhawgi lan asigidamak mangjaunana karigumba lalong kharadi yat hauba mathau tai haina kanglai salai apunbaluf kasalna thadropo cherol amana hairakli Nambol Assembly Constituency gi manung chana laiba kha sanjenbam awang laikai gi oina awangdagi hauraga mayai laikai gi school lampak fawada lairiba yumthong chohum lomda hauzik lairiba lockdown asigi awaba yenglaga khajiktang oirabasu mateng oinanaba haiduna laikai asigi naha singna ngamjaba sel puthokna duna chana thangnanaba polam sing yanthokre Esther Sunday amadi Sajibu Chairau baga mari lainana Kaithel dukan sing amadi oil pump sing thong hangnanaba laingakna khanghangrabasu ningthau khongda laiba MS Kaumacha service station di thong hangkhidre hiramasida service station asigi manager S Rajesh na district administration gi yathang phangdabana thong hangdabani haiki oil pump thong hangkhidabana maram oiraga ayuk anganbadagi miyamna thau hananaba lakna khiba miyamna ningba kaina hanaki Kaungcha station je pam hangjadri gi maram je sengna harabada khogi administration gi tarap man rom dagi khoida legal loiba paper am to pam hangba hangnu haibagi chi am bulak sadaba plus kaigumba khoina hangu taraga ju security gi problem legadoba achum government gi side tagi khoida support to gi chi am bulak tabda ngasi pam je khoi hangjadabne Chairauba amadi Esther Shandegi yenglaga laingakna Kaithel amadi oil pump sing thong hangnanaba ayaba pikraba matung miyamna pot leiba amadi thau hananaba honabada Bisnupur Kaithel dadi social distancing gi wafam tungoi narambata natana kiu thugaibagi damak khana sainaba thokre ayu anganbadagi hona miyamna pot chei leinanaba amadi thau hananaba yumdagi thongnarakhi adubu dukan singda kiu lefalabasu social distancing gi wafam de nakanda inthoktuna thamki district asigi SP Priyadashni Laistramna Lusingba district police ki team singna port laiba lakhiba miyoi sing social distancing ngakna chananaba khanghan khibaga loinana apiba matam gi manungda port lehan ki amaromda apunba nupi luf anulgi Bisnupur gi advisor L Ngambina Bisnupur headquarter asida yon ki bachana naba polam sing mamal tangkhai hena yole masi mari leinaba authority na mi engsang biu haiki COVID-19 na khangnari basida Manipur da sangaptana bandine hana lam atopadagi lakpa mi na badu negative oiraglaba matam sida aduki matik section na lockdown tawringai marak sida dukandar singsina hana lerama mamandagi double hengalaga ngari pawadul pacha kun piramodun hujul pacha hum yokhale morau pacha ni jani yang thai piramodun pacha nga yokhale sigi lockdown sidi aikoi gi laina na sibagi mahutta lairaba mi hatgi pot oina lakadore yomba matamda distancing thambiyu hayeng bazar kaba matamda aduga loinana maman yam na yoli basingja check tawbiyu Zirivam district ki miyamna hauzik thangnareba isingi awaba si kharada orebasu koknanaba Manipur Food Industry Corporation gi Vice Chairman K Sarat Kumar na Lakipur Pangantabi Laikai singi miyamda thangnanaba ising yanthokre
COVID-19 laksinanaba laingakna lauthokiba lockdown amadi curfew na maram oiduna awaba mayoknariba Thobal district ki Khangabo kendra gi miyamda hanadagi satharakpa gum ngasisu kendra sigi MLA o Sujur Kumar na chana thangnanaba polam sing yenthokre sana thangnanaba polam sing yenthokpaga mari lainana MLA na COVID-19 ga laina asi dharma natraga rajniti gi dal yenglaga sandokpa nate laina se khoi masel amato oina punsilaga lingzel manana Tengnaminasi aikoi puna mayok narabadi laina asi soidana maithiba pibangamgani haike Coronavirus namaram oraga Indo-Myanmar border seal taukiba amadi lockdown taukibadagi France macha ahum Italy macha ama amadi Spain macha ama punna miyoi mangasi India faulga Manipur romda sangraklaba matung more da panduna lairamba adu ngasi makhoi gi maramdamda hankina ba ngasi more gi ADCL manikanta yauna security na makhoi bu ngasi nungthil Imphal tamna puthokre Samuro Municipal Council ki Ward number 5 ki Ward Development Committee ki Councillor Ais Ibemcha Ward Member and Laxman Amadi and Ningthem Tona Punna Kusam Naduna Ward number 5 ki Manung Dalaiba Imung Sing da Chana Thangnaba Polam Sing Yenthokre Jaf Manana Municipal Council Asigi Ward number 6 ki Councillor Hidam Hemabati Ward Member TS Matauleibi Amadi L Manabina Kusam Naduna ngasi Ward number 6 ki Manung Chanalaiba Imung Sing da Chana Thangnaba Polam Sing Yenthokre COVID-19 amaram oiduna lockdown amadi curfew lauthokibadagi Thobal kendri manung chana laiba Thauda mamang laikai amadi Thauda wang mataba mamang laikai gi khunja singna thengnuri ba khudong chadaba sing koknana bangase Ecof Ningthau Development Committee na ngasi chana thangnana ba polam sing yenthokre Khangabok kendra gi manung chana Khangabok Maisnam Laikai Lampa Community Hall Uyan Wangbal Khangabok Sanilo amadi Khangabok Sorok Wangmagi akoibagi imung yumthong chamapal lomda ngasisu KM Blooming amadi MMRC Unity Park ki Chairman Manjor Mangangna nomada sangdraba yadraba polam kaya yenthokre Kiam Sifai Wangwataba Development Association Amurizam na ngase club asigi kuntragatare suba foundation day numit kamari lainana club asina konba mafamgi yumthong chaniga kunda chana thangnana ba polam sing yanthokre Kunithoi Suba Assam Rifles ki Kuntragatare Suba Battalion Assam Rifles nangasi Ziribam District ki Usathol da laiba Giligal Central Home da laiba angang singda COVID-19 namaram oiduna lockdown amadi curfew lauthok kibagi awaba koknana ba sana thangna ba polam sing mateng pikre ngasi nungthil phone ki ba pause singda kari kari maru ba pau yor bage habdu me ampun namung ming taminasi Kanglai Paki Maira, Deputy Chief Minister Gi Loktokiba Portfolio Sing Hanjin Binaba Kornat Sangmana, Chief Minister da telephone Torakre. More da Varada Lairamba Mui Ama, Bangalore da Hankraba Matung, COVID-19 positive oire. Chief Minister na lockdown Sangdokpa Pambagi Wafam support Tawi, Mahiroi Singi academic calendar Kaidana Busu Honaviu. Coronavirus na Nare Haiduna Khatna Sainabada Laisabema Fubirame Aerovita. Kangla Pau, Prime Minister na Chief Minister Singa interaction pangthokre lockdown chayol ani sangdokba yanakre. More da dukan phamba ama Bangalore da hankraga positive oire. Coronavirus confirm case lising taret ka chamri ka marifuga taret chure, chani ga kuntraga mapan sikre. Chatru kanim fumdoi disas tawkre. Paswai kendra gi miyam da chana thakna naba polam sing yanthokre. Pandam COVID-19 India gi siba masing chani ge yankhai yokre mioi lising taret ka chanipan humdra ga mangana positive oire USA da sathina saitheng phangle oirakliba phibam si yenglaga lockdown chayol ani sangdok lagani Manipur gi mapanda lairiba Manipuri sing yengsin binaba Chief Minister na Prime Minister da appeal tawkre laingak na pung khara curfew hangdok lubra haibabu miyam coronavirus kauthokna duna kaithel sing khoi mahum sakre Control tongna ba hotnabada police sing tap takre Assam dagi thau chingthokpa chatluba gari driver ama maya nabadagi yumda halakpada laikai na COVID-19 nare haiduna tanthokna ba hotnabadagi unkhatna kre WAC
मानबा कर्फ्यू कोमथोक्लबसु पोट चै लेबा फंगनखिद्रे लेंगाकना सेक्सिन होनरबसु अरेंबा ताख्रे इंडियादा लिसिंग तरेट के चनिपान हुमद्रागा तरु कन्फर्म ओइरे चनी यांखै सिरे लॉकडाउन मखाताना चेयोल अनि सांगदोक्रे जिरिबा पाउमी सिंगदा पोट चै पीख्रे लोसलकपदा मरुइबा पाउ अमुक हन्ना पिजरी पुंग खरा लॉकडाउन कोमथोकपना ख्वाइरंबन कैथल यावना मफम कयादा पोट चै लेबा लाखिबा मियामना सिग्ना साइना बंगामखिद्रे COVID-19 virus ngasigi tinkiba miyam aduna makha tana ka hena sandorakadra haina akiba fawi haina mioi kyana fongdoknarakli Moreda lairamba nan loken ama Bangalore da COVID-19 positive orakpadagi mahakka Moreda laminaramba mioi kaya test taunanaba rims ta purakre Ngasigi oinadi Manipuri pau matang se loijare mi eng tabiru punamapu arunbala namuk hana khurumjari